Manipur wathoki waresin purake hairabadi maralaiba singlogi oiba cherak piu Manipur da thokliba loikham naidaba wathoki waresin puraknaba India government na assembly animated suspension tamduna central government na hakthengna lengakpa PR thamli Chahi ahum mapung fajilakadawraba wathok asi illegal immigrant in Kuki zone narco terrorist singna Manipur gi apunba saktam thugairaga makhogi oiba tunganba legislature leiba lenga separate administration natraga leibak zalengam semagi pandamni haibasi center amadi state lengak na khangi miyam pumna mangda sukhangi adubu India government ki maiki degi landara ki basi Meitei amasung Kuki ani ke marakta thokpa gangluki irangni wathok asi wari sanaraga warisin purakani haiba ningaidaba mongda manung lainaba thawong chathaduna leiragli PR lengakna khulaigi mungnaba thokandana bani haiduna apunbagi saktam ngagliba khunja Meitei singna paiba khulai sing fagatpa amadi thingat hanbagi thabak sing chathaduna khulngagliba sing makut hangduna leiri adubu landara kiba terrorist singi su khulai khara fagat kiba uba fangi adubu mapung fana thingat halakpa natraga fagat pagdi uba fangdana leiri masina maram oiraga national highway singda free movement thingba amadi singya tamyada leiba Meitei singi lawfam da law uba changbada nongmai kapsinduna aki akhang piduna athingba pibagi thabak sing chathaba lepri lawmi singna masagi lawfam da law uba changbada athingba pirakpada control ngamdabagi thawong leiriba asina PR lenga ki wathok lehenre Central government amadi state lengakna nongmai maru amata kamnaba tawdana suspension operation chu sign tawnakiba chin Kuki zogi khulai paiba terrorist group KNO amadi UPF ka nakal ahungi peace talk chathariba asigi ground rule thugaibata natana sugi matamsu loikhrabani na makhata na chu sangdupam thokte stena su ground rule thugaina bagi dama group sing asi terrorist ni lakthokiba loina na su makhata na sangthadana ba freb laukrabani suda leba terrorist singna makhoigi masil mana oiba mapaleibak Myanmar da khulai paibagi lalhau chathariba group sing landama sida kaushinduna leiba ki mathakta landamina duna wa crime chathaduna drone dagi bomb thadaduna Meitei sing hatpagi thabak phawa chathari nakalama romdana illegal immigrants in Kuki zogi khulai paiba singna lamdama sida ingtamna khundariba makhogi kanglupni haiba misam singbu khulai oina sinaduna narco warfare chathali Singi tongan mamafam singda upal wapal paktakna na kothokduna popi thaba drugs sungba amasung yonbagi thabak chathuduna Manipur gi miyam khakta natana lebak asigi miyam bu drug ki manai ohenduna tinjang kaijang labak ngakta ohilagli loinana drug karbadagi fanglakpa yamlaba senfam singna langi khuchukulai laisinba madi aronba lambi German amasung Tiger Road semba madi thongna singba senga sagatbagi thabak sing chathabada lengangna khanglabasu khangsinadana free tharibagi maram karigino loinana Indo Myanmar khaida logi wangmada ising istawgum leptana sangsilagliba sin Kuki zogi miyoi singna lamdama sege yelawmi singdagi masing hengalakpa amadi area domination gi sang hengalakhibadagi leibak thugaina ba landa ba ngamlakhibani haibase central government na khanglabasu khangsinadana makhoibu ngak senduna thamliba makai langi warasin purakpa ngamloi Kuki ama ising da senthakibado asiba oina hwkhre haidi Sajiwar relief camp ta leiriba Dolaithabi gi praja singna masagi lekai da hanjingani haiduna lakpada Pukhau Tezpur Bazar da Central Forces amadi District Administration yauna praja sing asibu sensitive oiba jaga asida changdanaba khamjinkhre haidi Lan loisilo haiba kholaw kayam kuina lawkigani Manipur da hodik thokliba Kuki militant singna lan asi loisinaba Manipur miyamna lawriba kholaw asi kayam kuina lawkigani aina yadraba Kuki khulai paiba militant asina Meitei proof da onsituna landari basi kayam kuina center lengakna chata hankigadagi haibasi mipung khudingna hangnariba wahang ama oribani adumunga si fawba Manipur da thokliba lan asi sahi ani hendilaklaba fawba center lengakna karisu nasungdana leiribasi hauriba Kuki gi lan si Kuki na chumi haina lawribra Kuki lamhen tu henba makhuda apa ba khulai paiduna Meitei proof da atamnana nongmai kapshinba amadi bom kapshinduna Meitei singbu tanthoknaba honaduna lagli masi aina sogya yade adubu ain laina ain leitabagum tawribasi yamna laibak thiba amani ain si tampaki mafam chingda chatnaraga chingdana chatnadabagi thawong ama leiri Kuki militant singna tawningba tawbada thingbinaba leitabra Manipur da irang asi lakshinaba Central Force masing thiba ngamdaba makai leiri adubu Central Force asi miyamna penadre
makoi hanbikro haiba kholau amasu lagli central force lebagi kanaba ama fawba uba fangri makoi na Kuki da tongshinduna amadi makoi gi mamang da Meitei yum fawba mai thaba lomi singda onchinduna no mai kaplakpada yengduna leiba sina central force sing asibu penadabani haina logani lansi loishinaba miyam gi kholau tana tana tumina leishinduna leiriba center lengak amadi manipur lengak tungda kari oirakpa yai haibadu khanthabagi matam oire natrabadi Maidik pidagi maijaubi olaktuna thokaningdaba thogdok kaya amung makhata na thorakpa yai Miyangi ana layangi thabakta hena pungning changadabani haina puja elangbamna phongdokre Miyangi ana layangi thabakta hena pakthok chakthok hanaba akhanaba minyeng changadabani amasung masigidama honabagi sang hengat hangadabani haibaga loinana district administration gi makedagi pangba yaba mateng pumnamak pangani haina Bishnupur gi deputy commissioner puja elangbamna phongdokre wafam ase ngarang district asigi secretariat complex laiba conference hall pangthokiba district hospital management society gi general body meeting bu mayai tangbal lawraduna mahangna phongdokibani Mifam asida puthoktuna maruina khanakiba wafam chingi manungda Bishnupur gi district hospital gi phibam amachung leng chang asigi infrastructure hena afaba mawngda upgrade tawagi matangda khanaki haidi loinana layeng sangi polam ching ningthijana sijinana ba paktak pi khibaga loinana stakeholder pumna mangna su hospital asibu hena phaba mawngda chalaina ba hakthengna khusannaduna jatminana ba appeal tawki Manipur mase tana thugaina bo honaragliba asti amato oina lanthengna chungani Manipur da thokliba sahi ani helaglaba lanasti loishina ba Bharat Sarkarna lofam thokpa thodang adu ngasi fawba lawdana leiri aduga Bharat lengangna lofam thokpa thodang adu lawdriba karigino haiba sumyangi mihut oiriba MLA sing amadi lamdamasigi maraibak ningbani haiduna leiriba miyam amato oina punsinduna lofam thokpa thodang adu bu lawba ngamdana leiriba asti khwaidagi laibak thibani Manipur thugaina ba ipongphongna honaragliba asti Yumdang bana kainaba oiriba Kuki illegal immigrants singna haibasi Bharat lengangna Meitei singna Bharat lengangna mayek singna khanglabani adubunga si fawba makhoigi aronba thawong asi Bharat lengangna maithiba pinaba lofom thokpa thodang adu laudribasi yamna lali thawong asina taklibadi Manipur maset tana Kaining laga kaijau haiduna Bharat lengangna ningaidana leithokpani haibada laloidra haina khali yamna nungaitribadi haudi tholiba lana si loishinringai cheragasida Manipurda leiminari batongan tongan ba phurup kharana makhoina leiriba mafam adu makhoigi lamne haiduna yamna phongna lakthorakpa kaya leiribani Manipur gi apunba ngamkhai manungda Meitei gi lamni Naga gi lamni Meitei Pangal gi lamni Kuki gi lamni haiba amata leite pumnamak Manipur lenga ki makhada leiba ngaktane adubu masa gi phurumna hena lumna lawduna Manipur gi apunba ngamkhai manungda phurup amana leiriba mafam adubu makhoi gi lamni haiduna phongna lakthorakpa asi yamna lali Manipur gi apunba saktam kaidana ba apunba Manipur ama sagatnaba gi lawfam thokpa thodang adu Manipur da leiminari ba phurup sing asina amatoina lawfam thoi loinana haudik Manipur gi apunba saktam thugaina ba honariba asti yumdang bana kainaba oiriba Kuki phurumne haiba asti mayek sengna khanglabanina makhoibu maithiba pinaba Manipur da khundariba phurup sing amatoina punsinduna lawfam thokpa thodang adu lawfam thokpa thodang adu lawmina fam thoi Masidagi haidokraga isa-isagi phurupna hena lumna lawduna Manipur gi apunba ngamkhai manungdagi tongan ba phurup singi lamni haiduna khandoknaba honarakpa tarabadi Manipur gi apunba saktam adu kaigadoribani maduna asigumba aranba thabak kaya ama phongna paikhalakpagum tawriba sida miyangi mihut oiriba MLA singna lawfam thokpa thodang lawduna leitriba ase yamna lali Chahi lising mangadagi hena Manipur gi apunba saktam kaidana leiraglibani aikhoigi laioi khraba ipaipu singna apunba Manipur ama oina thambiram liba asida maraibang Manipur gi damakta apunba saktam kaidana ba lawkiba thodang sing adu ngasigi mirolna ningsingpham thoi oiriba phibam asida Bharat lengangna Manipur thugaina ba hona ba aphongba yekna ba masha khangna makhoigi mathakta ain gi oiba lawfam thokpa thabak sing lawdana adumak Manipur da thokliba Lana si loishindana thamliba asisu yamna lali Manipur gi apunba saktam thugairaga separate administration piba matam Bharat lenga ki kari su mangjaba leite haina khanduna Manipur da thokliba lana se loishindana leirabra haibasisu yamna chingnaningai oiribani hiramasi gi matangda aikhoigi miyangi mihut oiriba MLA singna tumina leishiliba se yamna lali Manipur gi oina assembly constitution hompu gi MLA singna Manipur gi apunba saktam kaidana ba lafom thokpa thodang adu hana lawgadabani maduna tana MLA hompu asigi manungda Kuki MLA tarana lusingduna Manipur thugaina ba thabak lawkhalaklaba fawbada MLA yankhaina karigidamakta tumina haudik fawba leisilebano haibasi Manipur miyangi wuhangni maramaduna Manipur da leiriba tongan ba phurup
कुंथ्रा रोम असिना मणिपुर की अपुनबगी सक्तम कायदनबा पुना थौदांग लौमिनसे फुरुपसिंग असिना खुंदारिबा मफम अदु मखोइगी लमनि हाइदुना मणिपुर असि मसेट मसेट ताना थुगाइनबा होनरकपा मानबा इहौ खोंजंग संगसिलकलिबा अस्ति थिंगनबसो मणिपुर की एमएलए सिंग अमदि लेबाक मियामना अमतोइना पुनसिन्दुना लौफम थोकपा थौदांग अदु लौदुना मणिपुर कननबा होनफम थोइ मिनथांग कौबा सिसिपुर की कुकी मसा मसो बर्मा की लांद जुंताना हथख्रे हाइदी मचेत मकाई खरा खुल्लगा बोरादा हापगा पुरखरगा फुमजिनख्रे हाइदी